Miss PAODAM Miang Tabiri Sumbu Yumnam Anuradha Devine Konana Krumzari. Housing Marui PAODAM. Professional excellence of officers and faculty members of a higher education institution, the Highway Hiramda, Numitaruni Satagadaba, Kanana Nebagi Thorongasidaki Hodokray. Malemgi Imalo Numet Pangtona Kray. Numi Hungi Chatagadaba workshop on the International Year of Quantum Science and Technology, Nasi Hodokray. Loinana, External Affairs Minister as Jaishankarna Chinage Wangwiga Lebakaniki Oiba Hiram Kada Walisana Kray. House of Pausan on a Pizari. Professional excellence of officers and faculty members of a higher education institution, Haiba Hiramasida Numitaruni, Jumna Satagadaba, Kanana Navagitarom, Masimanipu University, Miang Makada, UGC, Malabia Mission Teachers Training Center, UGC, MMTTC, MBU Senduna, Kansapuda Leba, Manipur University, Court Hall the Pangtokray. Tharamaduda Manipur University Vice Chancellor Professor and Lokendra, UGC Malabia Mission Teacher Training Center, UGC MMTTC MUG, Director Professor RK Bhubon, Regional Institute of Medical Sciences, RIMSK Department of Psychiatry, Professor Dr. RK Lenin Amade Research and Development Cell Manipur University Director Professor CH Ibohol Maitena Athiba Mitungasing Oina Saruyaki. E-Office Implementation Committee, Manipur University, Amadi Computer Science, Manipur University, Punakusam Naduna, 1-day E-Office User Training Program for non-teaching staff, Haiba, Tarama among us Manipur University, MEMS Auditorium, the Pangtokray. Tarama to the Manipur University Register, Professor W. Chanbabu, Department of Computer Science and Chairman, E-Office Implementation Committee, had Dr. Kumusamba Rabindro, NIC Scientist D. Resources Person Kombrailak Pump Gopal Krishna Sarma, NIC Scientist C. Resources Person Laisham Sarat Amadi System Manager and Convener E-Office Implementation Committee W. Devendrana Thubamitong Lendo Oina Saruyaki. Taramaduga Marilena Manipur University Register Professor W. Chanbabuna Pondorokpada, Housing India the Leriba ruling party Asina. Second term Pairakpada Prime Minister nominated Chamanige Palant Asida. E-Office Implementation the Asi Leriba Institute Singda Initiative Hawalapani Amadi Manipurda E-Office Asi Haudorokpada Mayamge Wakanda Mato Kamdona Tabuk Sukane Haibage Chingdaba. Laitabadi nate adubo hausake matama asida malemba asi asuke matik sakwakre lairiba information da kudimak dissident pomda thoglai office ayambana office oidang nabage tharang asida Ministry of Education ge makada initiative mayamba lokolapada e officio amani haina phodoke efficiency se azana henkal ana aduna aina office meeting amada chaptana aisi thabai khang matang pandana aisi office ki file mayam du Manipuri State Sida Lona Yadaba Monda Paiduna Ladyba Nomai Sink Langakta Pikalangnaba Governor Ajay Kumar Balana Numitarenike Matamba Hek Thakibaga Assam Rifle na Rambai Tengola Kaksange Thumi Kuntaro Pagalure Thogdok Topom the Gepangba Pauda Ngasi Ayuk Anganbada 46 Soba Assam Rifle Ge Kangbo Amana Kaksangwadi Punjab Pulamda Labor 80 Unit 26 K Camp Question K Kemba Adu Kosilaba Matung Assam Rifle Ge Timba Adu Namba Pamba Adu da Leramba Rambai Ge Tengoloi Kuntaruk Adu Paga K Makoi Fabage Pau Adu Fangbaga Masang Yamlaba Miam Nama Pamba Aduda Thomsilakpadage Atopalambi Amada Assam Rifle Ge Timba Aduna Rambai Ge Tengoloi Sing Adu Puraga Chatki Adubo Masang Yamba Miyamba Aduna
Assam Rifle Singna Chatkiba Kongol Leki. Driver Ama Yauna Personnel Manga Tongba Tata 407 Gari Amaga Kaksing Wairida question Dona Thamki. Assam Rifle na Arambaige Thomi Fakibege Power Adu Hek Tabaga Manipurgi Tonga Tonga Mama Pongada Irang Chawna Horake. Miamgi Irang Kansalakpaga Iroinana Fakiba Senka Aduge Manungda Bosamna Loba Class 10 exam Tagadaba Mahiroi Manga Yauna Mioi Tara Hanba Oina Kaksanka Pulista Senaram Laba Matungda Tadoke Makatana Miamna Awadpa Mioi Sheng Tado O Haibage Kongsang Kansalakpadage Lemhoriba ATG Thomi Taradroga Aduso Assam Rifle Kaksang Pulista Senaraba Matung Tadoke ATG Thomi Sanka Adobo Tadorlam Laba Matung Miamna ATG Kunangapa Pava Yaninde Makatana Kunangapa Pava Yaro Habinism Bakolauke Asulauke. Kaksingda Kulngapa Miyokara Security Personnel Singna Ngase Pazing Kibage Mayokta Manipur University Get Mamangda Miamna Lamiting Dona Kungsang Sangkray. Kaksingda Kulngapa Miyokara Ngase Ayoka Angambada Security Personnel Singna Pazangkray Haiba Wahogdage Khoisaunaraba Miamna Kungsang Sangkray Madugi Sarukamba Oina Ngase Newton Punga Amaram Tarakpada Kanseputa Leba Manipur University Get Mamangda Maikay Adumge Khoisaunaraba Maira Paibi Amati Miamna Toraktuna Lambi Mayaida Tayar Mai Thaduna Achada Ok Sank Tingduna Kungsang Sangke Kongzangka Aduda All Kiamgai Nupi Chakwat Taurangka Luke President Morang Kemba Sobitana Hai Kunangliba Isa Singbo Paba Bunbage Tawong Chatarapa Ase Akan Mamong de Yaninde Manipuda President Ronta Tamlaga Kunt Ngang Aba Honasariba Kya Asibo Noma Kangdana Paba Pun Bataropa Ase Irang Chautuknaba Senbane Makatana Kunda Ngapasang Papa Pun Batawayaroy Kukina Nomay Kaptarak Padagi Kuna Ngapasanga Sanalamdamba Ase Kanaba Honaduna Lakibane Tampakta Kak Lo Labagum Kuna Ngapasang Paba Tingdana Kulai Pariba Terrorist Sank Pritaduna Tamba Tonka Ase Makatana Chatabiga no Jammanaba Mienke Yengbio Atubada Manipur Lengak Lehengadabane Haike Kongzanga Aduda Manipur da PR Tambai Yaroi Manipur Lengak Semgadabane Kuna Ngapa Paba Yaroi Haba Kulau Sangso Lauke Tungda Singzamai Police Station Ge SDPO L Santos Amati Oshina Singba Laktuna Kongzang Loishinga Wari Sanabaka Loinana Kaksanga Pazang Kaba Sank Tadodar Le Haibadike Kongzanga Do Nuntingi Punga Anima Kairam Tarakpada Handoke Makoina semi ba sarkar asi hojik phawa semba ngamdana leiba se mayamna piriba central government na numit tareni phawagi manungda matam thariba asigi matam yaudringai da hayeng phawagi manungda hojik khana biraga sarkar khudakta semna bana ma ekoi manipur se tangdu leita ba ama ohen bada yamna sawa thodang lobiyo haiduna mama oibi ekoina ma thamoi nungdagi tholokpo paudam asi tamjari Ngasi Imphal East ke Lamlai Kendra ge Manung Chana leba tonga tonga ba kholakya ge Marapai bi nupi kya na lambi da thoraktuna niputaruk soba Assam ke kangbo amana ngase ayo kaksange Punjab palumda laiba Rambai Tengol ge Kuntaruk soba unita thiba humba ge thabak chatha ke bakaloina nama phamba aduda lairamba khuna ngakpa sangbo phakeba amasung ngase Manipur ge tampa ke Mafam kya daki lep laitana khusu khulai amadi miyo kya phagat pabu yaning daba phungdoktona Kongzang sang sangkray ngasage Kongzang ka adu nongrend nongdamba kaksing saijang na singba mafam singda ngaihak lambi thingba ka loinana khulngapa phaba yaroi irangka asige chapchaba ama waroishinta ama puraktriba phawba isa sing khulai thadokpa yaroi Manipurda President Ron Thamba Yaningde Kudakta Lauthokadabani Adubada Miamge Lengak Lehello Haibani Timba Kolauke Asulauke Bosemna Lauba ICE LC exam 2025 ke ahanba exam thokpan numita irang thokiba irong se saba The Leiba Ironga High Madrasa Amadi Uchiwa High School ge exam center ge
Phibam Bosengwi chairman da akam Zoikopana luchingba opposition team singna ngasi hakthingna na satuna yang sangkre exam asege ngasi ani suba MIL thokpa numit asida hariba center ani asida Bosengwi chairman na luchingba timpa asina exam pa haurakpa matamdage hauduna yengsinba hauke Khongsat aduka marilena Bosengwi chairman e Zoikomana ngasi saliba exam center ani asi haukiba February ge tang 18 da pangthokiba ahanba examination ta aduda irang laikhiba mafamba ani aduda makhatana pamdaba thawang seng chatharibra haibadu yengsinbane ngasigi oina haidiba exam center ani asi yamna ing tamna pangthoki makatana sulem horiba subject sengka asida maung marintana exam pangthoknaba bosemna flying squad observer amadi inspection team sing thaki gane loinana hojak thokleba exam asi bosemge maikei dege kanglon chumna pangthoknaba bosemna flying squad team observer amadi inspection team singna exam center singbo Yangsen bage mathakta JDO oge official sing amade Bosengwi examination committee ge special team sing nasu koine chatuna exam asi yangsile maramasina Bosemna exam ba asibo kanglon chumna pangthungna ba honariba asida mama mapa sing oza sing amade tongan ba lup sing nasu Bosemda corporation PBU haike Kanjare asina hauga wigar gasu matong tarpadagi akoi OC madi SO aduga ladiba SI akoi OC na singna akoi parkhasigi mapungwena thamuk thorom pangthokkodabada moina oibadina mokoina makhata na pangthokpina ba aina kumtan sana aina mokoida apin tawjeri ngasi malem simbathungna malemgi imalon gi numeta palan thoram pangthongna bagong kaksang de so phoksupat laikai de leiba library and information center kaksang da malemgi imalon gi numit ke palan thoram pangthokrai saite seva samiti kaksang na sanna pangthokiba thoram baduda athoiba bithunglen to aina proprietor bubonta brickfield naurem nopur Akhanaba Lingbirakpa Oina Associate Professor HOD Chemistry Department Kamanipur College Naurim Chawba Amadi Tharamapu Oina Vice President Saite Seva Committee AMP Kunjakesho Amasung Hanaki President Y Kengbana Sarugya K Ngasi Pangthokiba Tharampa Aduki Mapungoiba Tharamparengdi Imalon Kannaraba Honabada Lisangma Samapayang Kaini Toida Bangladesh ta Thokiba Laibaktiba Thokdokta Laikhidraba Singh Awa ana nangkiba sengka amade lamdam masigi oina imalon sakhonaba honabada achoba tawdang lawiramba kyada ikai kumnaba utpa amade saireng saidinaba na oiki ngasigi saireng saidinaba aduda tongan ba aiba aibi kuntraromna sarugya ke Writers Platform Manipur gi Anirak Suba Mapokumont Thorang Paloinana International Modest Language Day gi Thoram su ngasi Manipur Press Club ke Lokta Khol da Pangthokrai Thoramadu Maru Aina Pent for Social Upliftment da Moto Oiduna Pangthokiba Thoramba aduda MSS WB ge former chairperson amade Writers Platform Manipur gi na chief patron oiriba Dr. RK Nayan Chana Manipur President National Awardee Yumnang Kumar Bamont Kampu Zilla Parishad ke member Hairom Dhamendra District and Session Judge and Elegant Advisor Retired Aribam Nautena Shodi Renowned Lyrics and Docent Worker Donor Dr. Tingbai Zamb Shoran Kumar Manipur University ke Department of Manipur ke Assistant Professor Dr. and Sanatoma Amadi Rajas Platform Manipur ke Patron Dr. Okramp Ibudau Elias Laishembana Thoiba Mitunglen Oina Sarugya Kibagaloinana Kaisamp Kesorjina Iba English Poetry Anthology If I Were I Amasong Dr. RK Nayan Sanana Iba Anisuba Edition He Mai Ishing Nungsit Amade Dr. Kangabamp Ingarembana Iba Poetry Anthology Imana Kauragle Haiba Puna Laidik Ohumsu Ponke Amadi Rajas Platform Manipur ge Annual Literary Award Winner Singdasu Award ke Yantoke Taramaduga Marilanana Rajas Platform Manipur ge
General Secretary Kangambam Ingarem Banapondorpada, Mamang Sahida Kongzom de Pangtokpagom, Kumsi Sahi Asisu Kongzom de Asi Press Club Ki, Lokta Hall the Pangtokani, Kongzom de Gitarumpa Asi, Handak Sahi Ke Oina, Patriotism, Nationalism, the Yimpampo Oiduna, Wari Masa, Patong Nabage, Tarama Mahabli, Amadi Nationalism and Patriotism, the Yimpambo National Seminar Amaso, Pangtoki Kani Pondoke. Patriotic Writers Forum of Manipurna Sintuna ngasi International Modest Language Day ge tharongga Marilenana Literally Award ian thopage tharong kai support jangsan dalaiba ima banquet hall da pangthokre tharamaduda EK High Secondary School Sangapangbe Secretary P Sarachandra Patriotic Writers Forum of Manipur ge President Nauroi Bamba Khamba amadi Horticulture Department ke Retail Mission Director Kuraijam Ratan Kumana, Matang Sena Chief Guest President Amadi Guest of Honor, Oina Sarugya Kibagaloinana, Arambam, Ibungohal Amadi, Binokuma Literary Award 2024 Ge Oina, Sures Kundong Bamda Amadi, R. Cutting Tangkol Literary Award 2025 Ge Oina, Argan Nayasana Devida, Amasong, Pacham Maite Literary Award 2025 Ge Oina, Kaisam Bizukumada Amadi Dr. Saros Nalini Arambam Parat Literary Award 2025 Ge Oina Toksom Thoyangba Maiteida Piduna Ikaikumnabo Otke Tharamaduga Marilenana Patriotic Writers Forum of Manipur ge Secretary Rakesh Nauremna Pongdorakpada ngasi numit asi palengge oina mama lont leisaba phurup singge oina de yamna nungaiba numita amani maramdi kumjale sangwa samapan yangkhai ni thoda Bangladesh ta leramba matam maduki is Pakistan ta hairaka khangnaba ngasina miyamna Bangladesh sa haina khangnariba mapampa asida Urdu lonpo official language oragane haina matam maduki government na lautokpadagi Bangladesh ge miyamna makogi mama lonbo kanjana bagedamata ihau kya haurakpada police singna nongmai kapa lathesas toba amade phuba saibage thabak chathabada miyoy kya ama aso apana nangkiba miyoy kya amana fazinduna zenda thamkibata natana kya amana thawai thakiba amadi kumsal sangma chamapan marupudra mapange November ge tang 13 UNESCO da phamkiba kuntra suba annual General Conference da warepam lauke warebadudi February ge tangkon mathoi asibu International Language Day oiragani haina lauthoke maramaduna numita adubo ningsangba oina ngasigi tharamase lamdam asidasu International Language Day ge tharamase pangthokani haike Saite Academy na so 1972 dagi asipa wa leptana Saite Academy wa pidana na amadu loan na sa daga mena maile na ba madigi department na hala birakan na sa classical language tang chalu ni sa Patriotic Writers for Manipur maike degi na se international market language de malon ni kamali na masima afel to chare Kulngak papa yaroi amade apaspa Manipur pumpa dagi lauthokadabani haibige kolauda ngase ayopung tara dagi nungtinge punga hompauba langol game bilesge tonga mafum singda marapa bilup kyana sanduna wakan me pham krai marapa bi apunba lop langond gambles John Want langond gambles zone 3 marapa bi amade alternate house complex da rally camp hangdana leriba Mori amadi George Ampurgi ima Iben Singh Punsi Laikai upon Mamara Paibilob Gambiles Langol Amadi Langont Gambiles Zone 2 gi Mara Paibi Singh Tonga Donga Mampham Singda Wakan Mi Pham Chatake Maduda Manipur ge Hanage Apunbage Saktam Thogaina Basilak Pasenge Mayokta Amato Oina Leminaba Matamu Oire Kuna Ngapa Ichen Inau Singe Matak Karikuma Makal Amatage Kes Panduna Pabigano Amade Mamangda Paki Basing Atobada condition Amata Yaudana Tadokadabane Dongan Tongamba CSO Imalup Singh Amadi Hiram Sigam Mari Lainaba Kongzang Kudingda Lup Singna Punna Sarugyagani Central Amadi State Government Anina Tokleba Irangasi Atobada Luishingadabane Haiba Kolau Singh Lauke Research Institute of Science and Technology RISD Manipur Amadi Manipur Science and Technology Council Mastek
anina khusamnadana numi humni chumna pangthokadaba workshop on International Year of Quantum Science and Technology TYQ ngase Manipur University ge Department of Physics ge auditorium hall da hodokre workshop hodopage tharambada Science and Technology Government of Manipur ge Secretary Kengo Juringla International Year of Quantum IYQ ge President Professor and Nimai Manipur University ge Department of Physics ge Head Professor Edil Kumar amadi Lucknow University ge Research and Development Cell ge Dent Professor Mole Manohar Barmana aduba mitunglen sing oina saduyakhi Malim Pumbada International Union of Lab Publisher Singna Sinduna Lab Book Publisher Singh Makoigi Aiba Singh Kwai Miamge Andalant Kyada Saruk Yab Singh Yauna Miamna Red Book De Haina Palanta Pangtonari Palantarama Sige Manung Channa Lamdamba Asida Ahongba Ama Puragna Bage Pandamda Langol Publication Sinduna Marxist Communist Party ge office da achamba thoramba amaka loinana pangthokre loinana mapam kudingda Red Book matek panagobu ngasigi thorampa adudasu quotation from Mao Zedong ka haina malemda khwaidege miyamna panaba lyric singe manungda ama oriba lyric asige hanba chapter ge Communist Party paminake Tharanga Mari Lainana Langon Publication ge CEO KSIS Santana Hai Hausage Matamda Marxism Leninism ge Bladixen Hana Pongba Amadi Kwai Miamda Pahanba Mathau Tai Pongdoke Lusing Basingna Pamba Munaba Amadi Masage Oizaba Thibadage Lamda Masaga Piar Puraktuna Kul Ngakliba Singda Awabata Haliba Asigi Texak Luchingba Odamliba MLM Minister Singna Pugadabani Haina Kwadamba Nupi Kaitel Ima Singi Maki Degi Pendaba Pongdaragle Manipura PR Tamzanduna Lepaletana Kulangapa Kya Pagalakliba Asigi Pendaba Pongdakloduna Ngase Kwadambant Nupi Kaitenta Marakta Kulau Lauduna Pangtokiba Pongwisinga Unaba Amada Kwadamba Nupi Kaital Simpamba Amadi Saktam Kanba Luke Secretary Tingozam Ranina Hai Lamda Masada Togliba Chahi Ani Parakadaba Lant Ase Hausak Pauba Loishin Banate Adumapo Lant Ase Loidringai Miambo Lalakta Langsilaga Tamduna Awaba Mayung Nahlingai Cherakta Miamna Thagakiba Luchingba Singna Makoi Masem Pump Munaba Amadi Masage Oijaba Thibadake Ngasidi Lamda Masada PR Thamalakle Hausakti PR Lairabanina Security Force Singna Tongbata Taubatanatana Matang Matamna Iramdampa Amadi Ipurok Kanana Bagidamata Kolangapa Oina Thorakliba Sink Pariba Ase Kudata Lepkadabane Masigi Apapatake Daita So Sarkar Tugai Riba Singna Pugadabani Loinana PR Atubada Lautolaga Miamki Oiba Lengaka Ama Purakadabani Haibasi Ima Singha Kolaune Maramasina India Lengak Manipurgi Governor Security Advisor Chief Secretary Amati Mari Lenaba Kudimana Miyanka Changlaga Miyangi Awaba Ase Kohanbio Atubada PR Lautolaga Lengaka Tambio Kolangapa Pabaki Tabak Sutopio Lana Solution Haragadi Michang Mikai Naidana Toriba Asumna Changla Sutobio Singdati Kariguma Makal Amatiki Exan Tautana Tampakta Kak Tawasiti Miamna Saukaloi High Cape Kwaramba Kaitenta upon Bagi Ima Singna Kudata PR Lauto O Kulangapa Paba Yaroi Atubada Lengak Sem Kadabani Sarkar Tugairaka PR Puraktuna Kul Ngakpa Singda Awaba Tahan Bagi Daita MLA Singna Pugadabani Haiba Kolau Singla Okay Governor ko state ke governor ina lakpiba adagi Kuljib Jadab karikara mayam sina khoi lebak myam gi awa basi ubiraga athuba tamna myang gi lei oibelenga amaling biu PR khudak ta longphut ko biu ade khulnga paisa sing phabi gno moi khudak ta thadok biu moi je matang matamna yadana lebak ngak chena bi nom da tholok ngak tani haibo pham je akhoi kaiten punam ki mai kai ti haijari police Sayi ani Padaglaba Manipur Toklevik Iranga Se Lucian Mege Mohota Manipur Lengak
pairamba Chief Minister Odamba and Birena resign tawraga India government na atuba matamda President Run Thamsilakpa amade khulngak pasing mathang phaba punba tawrakpa yaningde Manipurdagi atuba matamda PR longtho o haina taksiladuna United Protection Committee UPC Women Wing amade nambola punba Longmai Sinta Lubna Sinduna Ngasinambola Kaitenda Miamna Wakan Mipam Chatakre Wakat Khongzang Chatakre Oinam Nambol Wangoi Nauria Pakang Lakpa Konthozam Kendra Mangage Masang Yamlaba Imasangna Nambol Kaitenda Wakan Mipam Satabagaloinana Manipurdagi PR Atuba Madamda Lotho O Kulngapasang Pabiyarwe Hana Kologya Sulauke Wakan Mipam Loidaba Matunda Miampa Aduna Haunaruba Naidana Kolaukia Lautuna Namam Police Station Mapa Pauba Waka Kongsat Amasusat K Taranga Marilenana UPC Women Wing Convener L Premila Laimana Pondora Kibida Manipura Palampa Lengaka Asana India Gamena Lautuna Raga Rejan Tauraga PR Thamsilakpa Imasana Yaningde Kandem Tawi Lengak Semgira Semloida Kuke Militant Singna Landarak Pada Kol Ngakpa Singbo Panaba Honadagliba Thong Kudakta Lepkadabani Haiki Hauki Pasai Lisangani Kulumdoge Mege Tanka Homdage Hauduna Ngasi Paba Kuke Militant Singna Landaragliba Asida Manipurge Saktam Kaidanaba Amadi Irebag Izate Kanzanaba Thorakiba Kuna Ngakpa Muising Security Force na Pazana Punsanba Taurakpage Yaning the Papundalodana Ngasi Uripok Maikegi Nupisingna Lambida Thoraktuna Lambithing Bagaloinana Kuna Ngapa Pavayaroi Haiba Kolaukia Galoinana Konsang Sang Sankre Konzanga duga Marilainana Sitala Oinakna Pongdorakpada Lamdampa Asida Tokleba Iranga Sida Manipurgi Saktam Kaidanaba Thorakleba Kona Ngapa Isasang Security Force na Noma Kangdana Pazana Pusanba Thorakleba Asiganingde Manipura Tokleba Saye Ani Hansilaklaba Lanta Asida India Gamena Kangsent Usinadana Tumina Yingduna Laikraga Maribang Mazate Kansana Bathorakleba Konda Ngakpasang Pazana Punsan Batorokpa Asi Mama Ubisina Yabangam Loy Lana se Karamna Horakibano Haibadi India Gamena Tigapam Tongtabra Landa Asage Horapam Tigatpagi Mahota Lamda Masada PR Thamsanduna Kuna Ngakpasangbo Pazana Punsanduna Thamba Mama Ubisina Yingduna Lebangam Loy Atuba matamda Pazanduna Thamleba Kuna Ngapa Muising Condition Amata Yaudana Thadurakadabane Kuki Militant Singna Makogi Tonganba Administration Amatanduna Lamdamba Asigi Mitam Miam Kaya Halaklipa Asigi Matakta India Gamina Kari Accent Lokalabage Amadi Ababa Makange Kulai Seasonaduna Landa Dakliba Kuki Militant Singe Matakta Karikuma Accent Amata Lokatana Tampake Mapam Singda Ladyba Masa Kansana Bathorakliba Konda Ngapakea Pazanda Puslakpa Haibasi Mate Maitei Purukpo Lamdamba Astege Pungot Mutanaba India Gamina Salapa Tarang Haine Supongdoke Madugi Pora Madu Yapi or not Tagadi, Isa Sing Kulai, Kadakayare, Ukina Karigo Land, Hoga Taragari, Affect the Lagadoribano, Kulai Yavana Chonga like Doribra, I call Tabatan and Tangoga and Win Palace, you Haribra, I call you Purapase, I call you never the Simbiracano, Laugh never governor so, I call you in the Sutam, the Sabsabami and Bio, I do not have a Taragasi Mama, I call 2 minutes later, Masi the Akan Makongan Sansin, I can have a say, Masi Tanza. Lengak Sempayaba MLM Masangkal Laina Lengak Sem Dabida State Asida PR Thamsilaka Misa Miamda Awaba Piba Haurakliba Asi Miamge Awaba Yenglaka Atuba Matamda State Asida Anaba Lengaka Amasemnaba MLA Sangna Honabio Haina Ketigo Samla Constituency Da Mirepo Oikiba Social Worker W Rosette Alice Bulena Beltaurakle Hiramasaga Mari Lainana Ngase Purampat Tawan Thaba Leikai the Leba Rosetke Mayamda Pangtopa Paumisinga Unaba Amada Mahana Makata Raduna Status at the Tokleba Tha Kunte Helaba Iranka Asina Manipugi Miamba Ase Kamtena Awabaka Mayuna Kre Loinana Hauseka Amoka Ladyba MLA Singe Marakta Pamba Munaduna Hana Lenamba Lengaka Adubo Machet Tana
thugai khraba matung housingna lenga ka semba ngamdana leba asi lebak thibani atuba matamda state asida leiba PR asibulok lokthokpa yanaba leiba MLA singna lenga ka semnaba governor da claim tabiu loinana opposition party ge MLA singna su state asige miyamna thengnari ba owa kya asigi yanglaga hausake oinadi political ge khenaba thamdana manipur ge apunbage saktamba kannaba mitam miyambo kannaba amade ngak sena papuna thawbak tawbiu amaramda koge narco terrorist na manipur ge apunbage saktamba thugaina ba amade mitam miyambo hanaba honarakpada thawai khubakta haptuna kund ngakhiba kun ngakpa singbo security force na namphuda phaba punba tawriba asige mahuta makhoibu mahusage punsida halangnaba akanba police ama sembio haina rojana makhatana bill tawke yaragati rajniti ki khenaba leriba rajniti ki manadaba leriba sina thairaga raja mayam sigi manjang kanbiba amadi thawai kanbiba gi makta khandabiraga am athubu matamda ekoi sarkar si semjanbiyu tasena sarkar si semaga tandu leitaba nungaiba yaipaba manipur ma ohinmina si haibagi appeal dune ngasi legislature mayam taine appeal tawjani bosi thank you very much Manipur da leriba home guard organization ta asige tonganba commandant general ama hapnaba lokhatpa khongthang sing April ge tang mari phawbada khangalangnaba Manipur High Court na mari lene basing da khangangkre hiramasage matangda Manipur Home Guard Employees Welfare Association ta MIGEWA ge president Y Mangina Home Guard ke tonganba commandant general ta ama thamna nabage wafam ase home guard personnel singna tanduna lakpa dabi sange manungda ama oibani masage matangda mamang sahi ge January ge tang nipanda high court da wakakhe masage matung haukiba December ge tang taramari da hearing sataduna February ge tang taramanga phawbage manungda thabaka paikhanaba direction pikibane adubo thabakta onthorak tabana association asina February ge tang taratarokta contempt case ama file tawki association na thagalakhiba contempt case aduga mari lenana hogiba February gi tang 33 ta justice A Guneshwar ge bench ta hearing chathaki maduda court ke maikai dege home guard ke oiba tonganba commandant general ta ama thamnaba thabaka paikhali haibage pramant oinaba respondent singna affidavit file tawrakadabani amadi makataba hearing April ge tangka mari da chathanaba khangalakibani MIGEWA na thagalakiba contempt case asida Manipur ge chief secretary Prasanta Kumar amasung Rajya Sarkar ge commissioner Home Asok Kumar na respondent sing oiri Lengkha kangkhatpa ngamdana phamungda matam sangna iyataduna leraklaba khoimugi yumgi phibam ka hena sobsalakpadagi ngasi awa ana tarabasange marup singh AATM na sem sajanduna mateng pangkre Impal West ke Monsangai School lerakta leiba thoksamba Rameshwar Elias khoimu haukiba sahi lisingani taramari dagi BP stock tawduna imang manungge mateng pangba ngamdana phamungda taduna leirakibani mahangna lainariba yumge sarukta nong yuduna lairamba thengnarakpadagi awa ana tarabasingge marup singh AATM ge thawbisingna samjin sajanbage thabaka adu chathakebani sotharaba kayage matengka pangbage sarukamba oina chathagiba mateng pangba aduka mari lainana makha taba imung asige awada apa kaya leiriba asida leiriba iraicha kuding mangna mating pangbiyo haina AATM ke makedege phungdoragli Kongsat aduda AATM ke advisor vice president general secretary amadi thomikyana saruyaki ngasi maitei huyan lalong sintam sanglai ni University and Friendship Organization Far West headquarter number 5 Laihopokpi Jaribond Hailakandi Asamna Sinduna Taibang Zamp Ima Laikhurambi Lawat Zaripomp Hailakandi Asamda Taibang Zamp Ima Laikhurambi Laipaki Chaglonta Kasaduna Maite Malem Tengpang Bage
yaiphathongni thoram mapung phana pangthokre loinana ima laikhrem bege maphamda tilaba miamna puna leptana ikai khomna bo utuna khrom zakhe ima maibiga loinana jagoi sathek su kudol tamke ngasige thoram pangthokliba asige matangda UFO Far West Headquarter number 5 Laihopokpe Zaripont Hailakandi Assam Secretary Information and Publicity Lauren Bump Zoe Kantana Haikebada Ikai Kumnazabaga Loinana Maitei Huyen Lalong Sintam Sanglen Universal Friendship Organization Far West Headquarter number 5 Nongdam Sanglen Laihopokpe Zaripont Hailakandi Assamna Ngasi Lepake Oiba Hanba Oiba Pangthok Sariba Maitei Malemta Tengpang Bagi Yaipana Bagi Damakta Ngasimak Awa Ana Taraba Ase Koktuna Nuksinaba Ngamsatraba Maitraba Ki Mioi Singh China na Amadi Joina Tariba Maitei Singh Punamapo Amato Oina Punsinduna Lan Yautaba Malempa Amasemba Ngamna Bagi Damakta Imagi Mapamda Jaripont Lepak Miamna Mangampadu Universal Friendship Organization Far West Headquarter number 5 ta Sinapiduna Aikoina Tharamba se pangthok sabane Mayamba apun bage saktam da aikoi saktam se ngaktuna Kunaida Laibang ngamna bagi tamagta imagi mapamda yaiphathongni nijabagal loinana changlonta phangmina se haiduna miyamda amukanulu sabagal loinana thagasari haina phongdoke tharamba seda sarugya khiba maitei huya lalongka sintak sanglem ngamupat masa hailakande assamge president sanjam sadana haikebada yaipharaba February ge tangkunmathoi irai numi ke yaipharaba pungphampa asida maitei huya lalong santam sanglent Laihopokpe Nongdam Sange Makada Far West Headquarter number 5 ke Irupsa Singna Pangthok Sariba Image Lai Chaglont Asege Pandamde Maitei Leibakta Maitei Bo Yangnabana Kudam Chalakpa Jirabamda Ladiba Maitei Singna Nangliba Awaba Bangladesh the Ladiba Maitena Pangal la Ondragade Hingbang Ngamloidabagi Pibamda Orakliba Keasibo Maitei Malempa Kolibi Ima Laikurembida Ngasigi Chalonda Asikatabaga Loinana Imana Maitei Malemda Ladiba Awabatariba Maitei Ichini Inau Irupsa Punamapo Kambina Bage Pandamda Chinjaribani Pundoki External Affairs Minister as Zai Sankana Chenage Mahakapam Manaba Wanka Vi Unaduna Warisana Craig Minister Animak South Africa da Pangtuliba Z20 Foreign Minister Singhe Mepam Yawbalakpani Influential Group Ama Oiriba Z20 ke House Examined South Africa na Oiribani Johannesburg da Pangtuliba Mepampa Ase Yawnaba Nimini ke Khongsata as Zai Shankar Laglebani Minister Anina Unakiba Adu Mansa Robert Yatrage Ngamkhage Wapamba Amuhana Wari Sananaba Yauna Atekeage Matang the Suwari Sanake Lebakaniki Marakta Lena Deba diplomatic efforts Amade Resnad challenges ke Matang the Suwari Sanake Heidi Tala Abibki Khatham Basarukta Mitong the Babas Mainatuna Sakre Madu Bukai Handana Sohan Kibani Haina Police Tampondoki Madu terrorist ni Chingnaba Sangna Sataba Eteko Oirangani Haina Israeli Police na Haiki West Bank Talaiba Refugee Camp Amada Israel na Etek Chatigeba Duki Lamankomba Oirangani Haidi Israeli Prime Minister Benjamin Netanyahu na terrorism Laipamda Akanba Operation Sataduna Naikanaba Israeli military da order Pikre Tokaibagi Taudoka Tokrabagi Matunda Police ke Wangang Loy RA Doronating Bana Kaunatraga Posay Singdege Jackson Naba Miamda Kangan K Police Commander Hamp Sargorov na Pongdor Kibada
pokaihankiba device adu tha kharage mamangda Israel na West Bank da sizinakiba device ka manai. Hawzak sanabigi pawda All Sora Club Coordinating Committee ASCOC Sorana Sinduna Sora High School ge playground chatireba first 98 size Sora Cup 2025 ge ngase sanakiba quarter final match da SSC Porampat Mai Pakre ngasege match aduda SSC Porampat amati SFC Sangayumpam anina sanake maduda tempa animak apiba matamda pansanta amamam chanaduna thoinaba ngamdabati ke penalty kaunabada SSC Porampana SFC Sangayum Pambu Panjan mga marida thoi khibani. Hawzagaro beda maroiba pau amane pisari. Professional excellence of officers and faculty members of a higher education institution habi hiramda numitaruni satakadaba khanane nabagi tharong ngasidage hawdokre. Malimgi imalon numit pangtona kre. Numit humni chatakadaba workshop on International Year of Quantum Science and Technology ngase hodokre. Loinana External Affairs Minister S. Jaishankar na China ge Wang Wiga lebakani ge oiba hiram kya da wari sanakre. Imes Paudam ngase ge matang ngase daloi jare mem tabiri resungbo amuka hana krom jare.